Manipur Miyamna Thajaba Laitre Haina Maral Siduna Ladiba Assam Rifles Tagi Pass Samalauraga Myanmar Macha Singh Manipur kilometer Tarafa Buchang Bayana Bagi Anoba system of Machanaba Ministry of Home Affairs na Manipur Langak the Kangan Lakibabo Cocomi gi Maike de Akan Mamongda Yaning the Amadi Tawong Asi Kudakta Handokna Bafongdorakle Hiramasiga Mari Lainana Impact News na Cocomi gi coordinator Somarendro Tokchomga Akanana Unaba Amada Somarendra na Union Home Minister Amit Sahana Manipur Thokliba Irang Asigi Matangda Manadaba Wafam Kaya Fongdoktuna Laibadage Miam the sounding Bakaya Lading a Cherak Asida Pakatlakliba Anoba Kongtang Asina Manipur Miam the Anoba Irang Malaknaba Sinbani Hain Lawe Maroina Manipur Thokliba Irang Asina Maram Oiraga Langak Nahana Lairamba FMR Lautokiba Asina India Langak Nachatariba geopolitics ki lana sida Apan Balakpadagi Anoba Kongtang Asi Lakpani Haina Yaning the Bafongdok Laki MHA na Ayaba Low Haiduna Sinariba Assam Rifles Asiso Hanadagi Hauna Cookie Singa Manaduna State Asida Irang Tok number Sinbagi Matakta Drug Lalonbagi case Kayadasu Yaurambagi Watok Lady Bani Haiba Wafam Cocomi coordinator Asina Fongdok Laduna Assam Rifles Scam Singi Manakta Cookie Singna Fong Popi Tabagi Kudam Changdam Kaya Lady Bani Miam na Thajaba Sunglay Latraba Security Agency Amadage Myanmar Macha Singna Pass Lauraga Manipur Changbayabagi Ayaba Piriba MHA gi Kongtang Asi Kudakta Hando Maduna Tabatarabadi Cocomi Su Kongjang Kaya Changsilakani Haide Amaromda Manipur Hojik Thokli Birang Asige Manungda E Masel Nakpak Tanaduna Laibagi Mami Amatariba Asi Tawigano Laibaki Ladiba Fiba Masigi Yinglaga Amata Oina Punsinduna Manipur gi Saktam Kanna Bohana Minasi Haina Somarendrona Makhatana Apil Tauki Koi mari mata saktung kesin yana ba tawani hai masidi tawriba koi illegal immigration hena sang nana ba de drug trafficking ji galak na ba hoji si drug trafficking ji khar pharam kaino rom da yam chakram koi mizoram da manipuri khar pharam ni nong nong mudu mayon chong halakpa nong nong koi mitop sing masing galang na bagi program ama koi government of India na hai ba cookie militant sing siu dong ba cookie militant sing tanaraga akoi amuk nong semgalakpa policy amagi manung sikso shoido bam thoi tham rai phan gi mamang da manipur da popi partition tawasi ifom phong no moi manak mo ki ke manak tawda kanim da khoi gi haidana yenga lairi yama ba khoi gi drugs ma phaba gi su khoi thengna re sam rai phan ma sa dei phaba thengna re